ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝꯁꯤ ꯃꯁꯤ ꯍꯦꯟꯃꯜꯂꯦ, ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ, ꯑꯩꯈꯣꯏ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯑꯣꯖꯥ ꯍꯦꯟꯃꯟꯇ ꯅꯤꯡꯉꯣꯝꯕꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯕ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝꯁꯦ ꯃꯁꯤ ꯍꯦꯟꯃꯜꯂꯦ, ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯀꯣ, ꯇꯥꯅꯤꯡꯉꯛꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯀꯣ, ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯇꯣꯛꯑꯣ, ꯗꯃꯤ ꯑꯣꯏꯅ ꯂꯩꯒꯅꯨ ꯀꯣ, ꯏꯟꯗꯤꯌꯥ ꯒꯃꯦꯟꯒꯤ ꯑꯦꯖꯦꯟ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯗꯦ꯫ ꯀꯩꯅꯣꯗ ꯀꯧꯇ꯭ꯔꯨꯛ ꯂꯣꯝꯗ ꯉꯁꯤꯒꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯆꯠꯂꯦ ꯀꯣ, ꯏꯔꯥꯡ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ, ꯃꯌꯥꯝ ꯈꯪꯕꯤꯔꯦꯀꯣ, ꯏꯔꯥꯡ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ, ꯃꯣꯏ ꯃꯁꯦꯟ ꯐꯨꯅꯩ, ꯃꯣꯏ ꯃꯁꯦꯟ ꯍꯥꯠꯅꯩ, ꯋꯥꯔꯤꯕꯀꯣ, ꯒꯥꯔꯤ ꯃꯌꯥꯝ ꯊꯨꯒꯥꯏ, ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯎꯏꯀꯣ꯫ ꯉꯔꯥꯡ ꯄꯤꯁ ꯔꯦꯂꯤ ꯆꯠꯂꯨꯔꯒ ꯉꯁꯤꯅ ꯃꯩꯇꯩꯒꯤ ꯃꯐꯝ ꯃꯌꯥꯝ ꯑꯃꯗ ꯕꯣꯝꯅꯤꯀꯣ ꯇꯧꯔꯤꯁꯦ꯫ ꯕꯣꯝꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯉꯁꯥꯏꯒꯤ ꯗ꯭ꯔꯣꯟꯒꯤ ꯕꯣꯝ ꯊꯥꯗꯔꯤꯁꯦ, ꯗ꯭ꯔꯣꯟꯁꯤ ꯄꯥꯏꯔꯒ ꯄꯥꯏꯕꯁꯤ 5-10 ꯗ꯭ꯔꯣꯟꯁꯤ ꯄꯥꯏꯔ ꯄꯪꯈꯥ ꯊꯥꯗꯕꯅꯤ ꯕꯣꯝꯁꯦ ꯀꯣ꯫ ꯑꯗ ꯗ꯭ꯔꯣꯟ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯣ ꯑꯗꯨꯒ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯂꯣꯗ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯦ, ꯁꯤꯚꯤꯂꯤꯌꯟ ꯁꯣꯛꯄ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯕꯀꯣ꯫ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯁꯤꯚꯤꯂꯤꯌꯟ ꯍꯥꯏꯕ ꯂꯩꯇꯦ, ꯁ꯭ꯇꯦꯠ ꯐꯣꯔꯁ ꯍꯥꯏꯕ ꯂꯩꯇꯦ, ꯑꯃ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯣꯏꯅ ꯈ꯭ꯋꯥꯏ ꯂꯨꯝꯅ ꯂꯧꯔꯤꯁꯤꯗꯤ ꯃꯩꯇꯩꯒꯤ ꯂꯝ ꯃꯣꯏꯅ ꯂꯧꯍꯧꯕ, ꯃꯨꯟꯕ, ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯩꯄꯥꯛ ꯑꯣꯏꯍꯧꯕ, ꯁꯤꯅꯦꯕꯀꯣ꯫ ꯁꯤꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯅ ꯃꯩꯇꯩꯒꯤ ꯀꯩꯅꯣꯁꯤꯡꯅ ꯈꯨꯜ ꯉꯥꯛꯏꯅ ꯈꯤꯇꯪ ꯆꯪꯁꯤꯜꯂꯨꯔꯒꯅ ꯑꯁꯥ ꯔꯥꯏꯐꯜꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯀꯅꯦꯕꯀꯣ, ꯆꯪꯉꯛꯄ ꯌꯥꯔꯣꯏ, ꯀꯥꯞꯊꯔꯛꯀꯅꯦꯕꯀꯣ꯫ ꯑꯗꯣ ꯁꯤ ꯄꯨꯡ 3-4 ꯆꯪꯅ ꯑꯦꯇꯦꯛ ꯇꯧꯔꯛꯏꯅꯤ, ꯑꯦꯇꯦꯛ ꯇꯧꯔꯀꯥꯟꯗ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯁꯥ ꯔꯥꯏꯐꯜ, ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯤꯅꯤ꯫ ꯑꯗ ꯀꯧꯊꯣꯛꯄ ꯑꯁꯥ ꯔꯥꯏꯐꯜ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯁꯤꯅꯦꯕꯀꯣ, ꯑꯗꯒꯤꯗꯤ ꯑꯥꯔꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ, ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛꯄꯤꯔꯤꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯥꯏ ꯆꯠꯈ꯭ꯔꯦ, ꯗꯤꯖꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯤꯡꯅꯕꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯧꯇ꯭ꯔꯨꯛ ꯑꯃꯗꯤ ꯀꯗꯥꯡꯕꯟꯗ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯃ ꯀꯃꯥꯟꯗꯣ ꯑꯃ ꯂꯣꯏꯅꯅ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯔꯤꯄꯣꯔꯠꯇ ꯑꯦꯂꯥꯡꯕꯝ ꯃꯨꯁꯨꯛ ꯌꯥꯎꯅ ꯃꯤꯑꯣꯏ 10 ꯁꯣꯛꯂꯦ꯫